ꯑꯆꯧꯕ ꯁꯥꯒꯠꯂꯛꯏ ꯏꯅꯪ ꯅꯪꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯣꯛꯆꯒꯦ ꯍꯧꯖꯤꯛ ꯊꯣꯛꯄꯗ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯡꯗꯤ ꯇꯦꯂꯤꯁꯤꯕꯥ ꯌꯨꯝ ꯑꯩꯒꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯗꯤ ꯑꯩꯅ ꯍꯪꯖꯗ꯭ꯔꯦ ꯀꯩꯅꯣ ꯙꯣꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤ ꯙꯣꯂꯥꯏꯅꯤ ꯑꯗꯨꯒ ꯁꯕ ꯗꯤꯕꯤꯖꯟꯁꯨ ꯙꯣꯂꯥꯏꯒꯤ ꯃꯅꯨꯡ ꯙꯣꯂꯥꯏ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡꯅꯤ ꯁꯣꯅꯥꯏ ꯆꯤꯡꯗ꯭ꯔꯕ ꯂꯝꯅꯤ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯝ ꯅꯥꯟꯅ ꯑꯗꯨꯝ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔ ꯆꯥꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯀꯥꯏꯅ ꯍꯥꯏꯋꯦꯁꯤꯗ ꯍꯣꯇꯦꯜ ꯅꯨꯡꯗꯦꯜ ꯇꯧꯗꯅ ꯑꯩ ꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯁꯔꯨꯛꯁꯤꯡꯗꯨ ꯎꯠꯆꯒꯦ ꯁꯤ ꯇꯦꯂꯤꯁꯤꯕꯥ ꯙꯂꯥꯏ ꯕꯖꯥꯔꯗꯒꯤ ꯅ ꯀꯤꯂꯣꯃꯤꯇꯔ 4.5-5 ꯑꯗꯨꯒ ꯕꯥꯒꯥ ꯍꯥꯏꯔꯤꯕ ꯕꯖꯥꯔꯒ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯂꯩ ꯑꯩ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯁꯨ ꯈꯔ ꯎꯏ ꯌꯣꯡꯆꯥꯛꯁꯨ ꯄꯥꯜꯂꯤ ꯌꯣꯡꯆꯥꯛ ꯄꯥꯜꯂꯤ ओ सीधे अमुक मैया नहीं मणिपुरी घर तो मणिपुरी ये टोपोरा से ये मणिपुरी नहीं ये तुम्हार घर नहीं तुम्हार बाड़ी ना हमार बाड़ी का हमार भाई बाड़ी ओ तारे उठाई चल लगा ना किता ये मणिपुरी घर ये एखने शेष एखने मणिपुरी एखने ओ असोम मैतै लेरिने अदुगो कꯩꯅꯣꯒꯤ ꯑꯃ ꯈꯜꯂꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯁꯨ ꯃꯩꯇꯩꯅ ꯌꯣꯟꯊꯣꯛꯑꯝꯕ ꯑꯣꯏꯇꯥꯏꯌꯦ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯒꯤ ꯃꯤꯇꯣꯞꯀꯤ ꯑꯃ ꯈꯜꯂꯦ ꯑꯁꯣꯝꯒꯤ ꯊꯪꯅꯕ ꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯍꯧꯏ ꯑꯗꯨꯒ ꯁꯤꯗꯗꯤ ꯃꯩꯇꯩ ꯏꯕꯦꯝ ꯑꯃ ꯊꯣꯛꯂꯛꯄ ꯎꯏ ꯁꯤꯗꯩꯁꯤꯗ ꯃꯌꯥꯡꯒꯤ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯏꯕꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗ ꯏꯕꯦꯝꯕꯗ ꯍꯥꯏꯕꯗ ꯃꯌꯥꯡꯒꯤ ꯀꯨꯂꯤꯒꯤ ꯌꯨꯝꯅꯤ ꯌꯣꯟꯁꯤꯟꯗꯅ ꯏꯕꯦꯝꯗꯤ ꯀꯔꯤ ꯂꯝꯅꯤꯉꯣꯅꯣ ꯍꯥ ꯑꯩꯈꯣꯏꯅꯦ ꯑꯍꯟꯁꯤꯡꯅ ꯌꯣꯟꯊꯣꯛꯑꯝꯕꯅꯦꯕ ꯕꯣꯏ ꯃꯩꯇꯩꯔꯥ ꯍꯥ ꯃꯩꯇꯩꯅꯦꯕ ꯅꯪ ꯀ꯭ꯔꯣꯁꯀ ꯌꯥꯜꯂꯤꯁꯤ ꯈ꯭ꯔꯤꯁꯇꯥꯟꯂꯣ ꯑꯗꯨꯝ ꯌꯥꯜꯂꯤꯅꯦ ꯐꯖꯅ ꯅꯪ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯅꯟ ꯀꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣꯕ ꯁꯥꯒꯩ ꯀꯔꯤꯅꯣꯕ ꯀꯔꯤ ꯀꯣꯟꯁꯝꯅꯦꯕ ꯑꯩꯁꯨ ꯀꯣꯟꯁꯝꯅꯤꯅꯦ ꯅꯪ ꯄꯨꯄꯨ ꯀꯧ ꯅꯣꯏ ꯀꯣꯟꯁꯝ ꯀꯌꯥ ꯂꯩꯒꯦ ꯁꯤꯗ ꯁꯤ ꯑꯩꯈꯣꯏꯗꯅꯦ ꯑꯇꯩ ꯖꯥꯔꯤꯕꯣꯟ ꯂꯣꯏꯅ ꯌꯥꯔꯤꯕꯣꯟꯒꯤ ꯕꯖꯥꯔꯗꯔꯣ ꯅꯥꯂꯨꯕꯥꯛꯇꯔꯣ ꯕꯖꯥꯔꯗ ꯑꯣꯏꯔ ꯃꯥꯜꯂꯦꯕ ꯑꯣ ꯅꯪꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ 8 ꯀꯗꯥꯏꯗ ꯏꯔꯨꯖꯔꯨꯔꯤꯅꯣ ꯅꯪꯁꯦ ꯇꯣꯔꯦꯟ ꯑꯩꯈꯣꯏ ꯐꯨꯔꯣ ꯁꯥꯟꯅ ꯂꯩꯖꯔꯤꯅꯦ ꯇꯨꯔꯦꯟꯗ ꯌꯨꯝ ꯇꯣꯇꯤ ꯐꯪꯗ꯭ꯔꯣ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯂꯩꯌꯦꯕ ꯕꯣꯜ ꯁꯥꯟꯅꯧꯕꯗꯅꯦ ꯃꯌꯥꯝ ꯁꯥꯟꯅꯔꯒ ꯁꯨꯝ ꯃꯌꯥꯝ ꯂꯨꯖꯕꯅꯦꯕ ꯑꯣ ꯐꯤꯜꯗ ꯅꯣꯏ ꯁ꯭ꯀꯨꯜꯗꯤ ꯀꯗꯥꯏꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏ ꯄꯥꯁꯂꯥ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕ ꯄꯥꯁꯂꯥ ꯂꯩꯌꯦꯕ ꯃꯩꯇꯩ ꯑꯣꯖꯥ ꯌꯥꯎꯕ꯭ꯔꯥ ꯃꯌꯥꯡ ꯉꯥꯛꯇꯅꯤ ꯃꯌꯥꯡ ꯉꯥꯛꯇꯅꯦꯕ ꯑꯣ ꯃꯩꯇꯩꯒꯤ ꯆꯥꯎꯔꯕ ꯑꯣ ꯅꯣꯏ ꯌꯨꯝꯁꯤꯔꯣ ꯍꯥ ꯁꯤꯔ ꯍꯥꯏꯔꯒ ꯆꯪꯉꯤ ꯀꯩꯅꯣꯅꯦ ꯈꯨꯔꯥ ꯑꯃ ꯂꯩ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯈꯨꯔꯥ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯖꯒꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯁ ꯑꯣꯖꯥ ꯑꯃꯨꯛꯇ ꯂꯦꯞꯈꯠꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣ ꯅꯣꯟꯊꯔꯗꯤ ꯐꯖꯔꯔꯣꯏꯕ ꯑꯩꯁꯦ ꯌꯨꯇꯨꯕꯇ ꯊꯣꯛꯂꯛꯀꯗꯣꯏꯅꯤꯅ ꯐꯖꯗꯅꯁꯨ ꯊꯣꯛꯂꯛꯏ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯨꯂꯆꯟꯗ꯭ꯔ ꯀꯩꯌꯨꯝꯅꯣ ꯅꯤꯡꯊꯦꯝ ꯃꯌꯨꯝꯅꯤ ꯅꯤꯡꯊꯦꯝ ꯆꯥꯃꯌꯨꯝꯂꯣ ꯀꯨꯂꯆꯟꯗ꯭ꯔ ꯁꯅꯥ ꯀꯩꯅꯣꯔꯣ ꯀꯥꯔꯇꯥꯔꯣ ꯀꯩꯅꯣ ꯑꯥꯔꯀꯦꯅꯤ ꯅꯠꯇꯦ ꯑꯥꯔ ꯀꯦꯗꯣ ꯔꯥꯖꯀꯨꯃꯥꯔꯗꯣ ꯅꯤꯡꯊꯦꯝꯆꯥꯗꯣ ꯀꯔꯤ ꯁꯥꯒꯩꯅꯣꯕ ꯀꯥꯔꯇꯥꯒꯤꯔ ꯅꯔꯁꯤꯡꯒꯤ ꯒ꯭ꯔꯨꯞꯂꯥ ꯀꯥꯔꯇꯥꯒꯤ ꯒ꯭ꯔꯨꯞꯂꯥ ꯎꯔꯨꯝꯄꯨꯔꯦꯟ ꯃꯌꯨꯝ ꯎꯔꯨꯡꯄꯨꯔꯦꯟ ꯃꯌꯨꯝꯅꯦꯕ ꯑꯣ ꯑꯗꯨꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯆꯍꯤ 62 62 ꯍꯣꯏ ꯑꯣ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯍꯟꯕꯤꯔꯦ ꯍꯥꯟꯅ ꯊꯕꯛ ꯇꯧꯕꯤꯔꯝꯕ꯭ꯔꯣ ꯇꯧꯗꯦ ꯃꯦꯀꯥꯅꯤꯛꯁ ꯇꯧꯏ ꯑꯣ ꯃꯦꯀꯥꯅꯤꯛꯁꯅꯦꯕ ꯑꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯦꯂꯤꯁꯤꯕꯥꯒꯤ ꯂꯧꯀꯣꯟꯗꯤ ꯂꯩꯇꯕ꯭ꯔꯣ ꯇꯦꯂꯤꯁꯤꯕꯥ ꯀꯔꯣꯝꯗ ꯂꯩ ꯂꯧꯀꯣꯟꯗꯤ ꯅꯣꯡꯆꯨꯞ ꯂꯣꯝꯗꯩꯗꯤ ꯍꯥꯏꯋꯦꯒꯤ ꯋꯥꯡꯃꯗ ꯍꯥꯏꯋꯦ ꯃꯅꯨꯡꯗ ꯑꯣ ꯑꯗꯨ ꯂꯧꯆꯥꯛꯗꯤ ꯂꯣꯏ ꯂꯩꯅꯩꯅꯦ ꯂꯩ ꯑꯣ ꯁꯤ ꯁꯝꯈꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯁꯣꯝꯗ ꯁꯤꯅ ꯀꯩꯅꯣ ꯀꯣꯟꯖꯝꯒꯤ ꯏꯃꯨꯡꯂꯣ ꯀꯩꯅꯣꯅꯤ ꯑꯣꯏꯅꯥꯝ ꯀꯣꯟꯖꯝꯅ ꯀꯔꯝꯕ ꯀꯣꯟꯖꯝ ꯂꯩꯇꯦꯅꯦ ꯑꯩꯈꯣꯏ ꯇꯦꯂꯤꯁꯤꯕ ꯃꯣꯏꯔ ꯑꯣ ꯑꯆꯥ ꯃꯣꯏ ꯅꯣꯏ ꯌꯨꯝ ꯀꯥꯏꯅꯣ ꯁꯤ ꯌꯨꯝꯂꯣ ꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯣ ꯑꯣꯏꯅꯥꯝꯒꯤ ꯌꯨꯝꯅꯤ ꯑꯣꯏꯅꯥꯝꯒꯤ ꯍꯥꯎ
Mechanics. em ta hai je ko Haibiyo, haibiyo. ai ko jam ni 곤섬도 곤섬 아이곤다 쿠라 까우로 나트라가 낭 차이 게 소라 ai chai je ni pu manga mo ni pu 이 푸무가 원리 따다 까우르스야 ta de ko jam ka da gi no 아이 쿠라이기니 kurai gi 마니푸르기 o cha cha 민까리 거봐 곤섬기 ai ke baba to mix sing ko 바바 또 미까이 타부 떠리게 ai di hana dum ka ba so ba to mi ko ba 아 ta gi Lalu ni dik ni dah. la ro to mi ko ba 아 ho di mai pa ni pi ngang lai gi ne ko ba 떠게 까리 아다 하요 아다 호직 ni pi ngang lai gi ne ko ba 레기드라 a Ma tu su lagi dre, ma su lagi ma dre. de ni pi ngang lai de ko isi cha ni sha 이사 안니샤 ani si ga ahum ne ko ba 아마디 amana ada Anu bon sana. 회비는 부부도 마밍하요 Ay mami. 아 Ay mami pemika. 곤섬 프레미카 Oh, lumai hai. 싱아 하이브로 짜누 하이브로 Singa. 싱아 하이바 너네 클래스 캐타미바 Class 5. 곤섬기 욤노이 세들 라고 그냥 꾸이게 자리 볼놈들이야 koi kui de koi pa bon na ko pa bon na 아 se lak pa se kui de ko 아 koi ma se lau de 1975 ki mawang lai. 아주디 꾸이들이 뭐하니 참참 어디 그냥 꾸이라고 넣었을 때 Ai Sungai Chanpur ni. 1959 58 ki. 아주 텔리시바다 마이테이 따락 보기 그 누가디 와리 와콩가디 강비브로 Jadi sebab tu mesti cara saya sangat sang bayi saya hisang ni macam mana ni. 그 누가디 라마바 가디 강비브로 Lagi. 나테 라마바디 군다 아한 보기 와리 가디 강비드로 Hang je. 강디에바 oh aku ni ko lamba ba kenapa tunamba 호이네 또 lamba ba tunamba ko 호이네 aku khangi 까나나 투마 라마바도 까나 오이 하이가 aduna lamba tunamba du adu mami di khang ko adagi di min mami du khang di ko 나뭐시 라나이 사리 용로사 aku indra was ni 인드라 와스네바 파레 năng 이베 말레이 기드레바 아두 năng 뭐지 까이도 로 칭 레이브로 leiti 아두 까 수리 타복티 수리에바 leidana Susun cari. 수리 아두 나선나디 깍살로드나 adu ina ko jauk sang loi de kak ti ba 근데 그 나선나 거 곤섬모가 아두 농아이테 kari gina de ko ko gi jare bon da mi mo lai gi de ko 오 호호호 ko jong gi de 파레 파레 sagi ngak pa ta ne 오 방각고 따오니 파레 파레 도우기 거 아두디 정가 좀더 마이테 용감 레이게 Lay. jamo Sino nam sa ni? 윰남 오이남 사게 이거 참 아들 아세이다 시기 행 마탕다 마양 유모면 칸 이까이 비누다 아이기 말린들 콘섬바이나 미기 유튜브다 아빠라 삼대기 마이테이 군 쿠딩막 장가가 라이미 아세이다 doctor's clinic doctor 오이비라브라 MBBS 로 나트라가 LMP RMP 오 LMP 나테 오해 RMP 오자 K emerge K si kai oino doctor K emerge chingha K si kari oino kai sam o bo i luksi re da mai tai gi kano chari ba tai ma ha ga chai gi asu bi re ge akoi gi doctor emerge kya Asi emergency ki mapani. emerge o mapa ne ba emerge ki Aina mama adu di itai ma ha jara ge ko si kai no yo na ba sai ro yung gi ro Ajung isu jona basu. yo na ba so yo mo dik rai da Kulang sam lawi. kulak sa dum o item di kayum ningon Komong mayum. karai dei no ipam kai dei no Pam di jalan puda. jalalpur sa to ni ai jalalpur ga anga mana ne ai ko ai soi na sa tori mi ado kai doctor lebro doctor Pa masama su doktor ni na. doctor anima amra ji kai no ne na ong to wari sa ji da Mahala wan lai mi du yaw bro jawi. o ai lai du di Uram ni. mayam na nung sibi na wa ga ngan bi na taw su te bi naming hayo Padmasri yumna hayo Jumna di isu ni kay sam ni. 넌데 항임이 안강신다. Kay sam ni. 아대기 나 하요. Ngan thôi bi. 까윰노 하요. Sao? 아대기 나나 아뭐 낭디 권잡니. 아코이 권잡니.
ꯃꯣꯏꯒꯤ ꯀꯣꯟꯁꯦꯞ ꯑꯁꯤ ꯀꯣꯟꯖꯝꯅꯤ ꯀꯣꯟꯖꯝ ꯃꯆꯥꯅꯤ ꯑꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯡꯁꯨ ꯂꯥꯛꯑꯝꯒꯅꯤ ꯂꯩ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯤꯅ ꯑꯃꯔꯖꯤꯠꯇꯣ ꯑꯃꯨꯛꯇ ꯗꯥꯛꯇꯔ ꯑꯃꯔꯖꯤꯠꯇꯣ ꯑꯃꯨꯛꯇ ꯎꯅꯅꯤꯡꯉꯤꯗ ꯀꯩꯅꯣ ꯏꯁꯨ ꯀꯌꯥꯅꯣ 이슈 머리 파이에 나한테 이자는 뭐 아무 갖기라 나트라가 나한테 이슈 망아 이자 홍디 아주디 얌번디에 이슈 따라 망아군버 촌비거든 나트라디 아코이 메테지 야로 여보 어 아이 레오게 거이네 레오 나한테 아이 짝기로이네 곤삼니 아콘 곤삼 레이 칸게 이시나오니다 거이 이진나오 톡프라 낭나 아이 낭몬다 아이나 이푸 톡프라 낭나 톡프라 아마디 소이드레다나 사가이 보람니나 하 사가이 이시디 마마디 토로에바 이바이주 토로에바 तादा खुरा इपू हाँ सी अहम जिदे लेतेबा हाँ अदुनी हाइजे इतोन इपन अदु नतना लेतेबा ओ केनोका लाई मयांग सिंग लाई सिगिसे अखोगी अखोई मणिपुर ददी आरएमपी रजिस्टर्ड मेडिकल प्रैक्टिशनर हाइबनी मसी अखोई मणिपुर ददी आई ngasi बावबा आई थेंगनजद्री आइना खंगदबा ओरमबदी अवगा असम की लमदम ददी मपान लमदम ददी असम द नतेने अतै लमदसु याम थेंगने आरएमपी सि तवगा चप चाना डॉक्टर अमगी मथौ अखोगी ओ सिदजु थारे इस्लामाबाद मणिपुरी बस्ती हाइरे सिदना तौरी इस्लामाबाद ऐसे मोइना नौना कनो तौसलपने हाय अदुगा करीबा असैज मयांग युम म यालहौरिसे दते कुलियोर जो मयांग नि दना खोइ ददा अदु ममांग योनथोमबनि हायना तो असि कया द सुमाइ तौबजि याम थेंनैयेबा मैतै छिंगिदा इमौ नुपिरो इबे मिंग अमता हाइबियुना यमिंग खमनु तोमी गावे खमनु तोम्बिया अदो कयुम निंगवा जिंगशुबम निंगम करी खुनगिनो हिंदूबी हिलदुबी आई चतरी हाँ होइने न एव हिलदुबी ओ कइनो ने हिलदुबी कइनो की करी चंगमंगी दुनिने हिलदुबी बिजानदो हे खुननेबा ओ बिजानदो माना करीबा मागी मंजिन थाबा मांजिन थाबा तौरिङेदै खंगनारामनि कयाम कुइरबा वारिनो यौ हा नत्रा ओ खंगनारामनि बिजानदो हे ओ हिलदुबी ओ अखोइनदि सिलदुबी था हाइबा मोइना अखोइगी अहोमियागी लोंदादा हिलदुबी ना पाबा हिंदूबी हाबने मैते रोंना हिंदूबी या खंगैबा दुम मयांगना एड्रेस ता दुम सिलदुबी ना तौबा काजिदोल पार्टी एड्रेस ता लैरा ओ मैतेना जुम हिंदूबी या ओ इस सी खुंपा अमनी हे मैतै सिददि मदि यारोइने डॉक्टर डॉक्टर मचानी डॉक्टर मचा वर्स नाते आई कैनोमता आई भाप तादब अमदा मयामजु तासन अखोइगी रजिस्टर्ड मेडिकल प्रैक्टिशनर से आरएमपी से करमाइन तौरगा ओरिनो मसिगी कैनो से क्राइटेरिया से करी माई क्वालिफिकेशन से करी क्वालिफिकेशन दी अखोइना तमदम दुगा मेट्रिकुलेट तौरगा जारसम मेट्रिकुलेट तौरगा कदाइदा तमदोइनो अखो सिलचरदा लेब्रो चही मगी कोर्स नेबा नते आईटीआई दरो करी ना छुरो ना प्राइवेट ता मोना इन तो गवर्नमेंट एजुकेशन तो ओ इंडिया दा असम दा असम गवर्नमेंट दा ओ चही मगी आज की इंस्टीट्यूशन ने तंबगी मैम से छात्र को तम दुगा मरफु त्राम से छात्र अई तौरी मोय कंटिन्यू तौरे चही के तमदोइनो चही तनिदा चही हम खक्ता कुलकी ट्रीटमेंट ने प्राइमरी ट्रीटमेंट होइने चुमना होइने फर्स्ट एड ट्रीटमेंट ने थ्योरी का ताक पाइ तारे होइने थ्योरी खरा रिपीटिंग का ताक पाइ तारे ओ दु तौरगा अखोइना सुम इसाना थवाई यावबो कांगो थोय हम नते खंगा अखोइ कइम खंगदबा अखोइना कोक्सी अदि हिदा हम लैर चारिदा खोंग हामे हारदी अखोइ हिदा हम लैर चारिदा अदो मोइदि खंगागा ए चुम्बो तौ खरा खंगागा डॉक्टर यौद्रिङैगी मम कनोगी वानेबा अदुई वानेबा असि याम फैया अखोइ मणिपुरदा उदबा वानी अमरजीत के कैसाम अमरजीत याम नुंगाइजरे उनबसे
ꯑꯇꯩ ꯌꯥꯝꯅ ꯈꯪꯅꯗꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥ ꯂꯩꯔꯤꯒꯦ ꯃꯤꯇꯩ ꯌꯨꯝ ꯃꯔꯤꯗ ꯃꯔꯤ ꯃꯔꯤ ꯃꯉꯥꯔꯣꯝ ꯂꯩ ꯄꯨꯟꯅ ꯑꯩꯒꯥ ꯀꯔꯤꯕ ꯑꯩꯒꯥ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯁꯤꯗ ꯇ꯭ꯔꯤꯅꯥꯠꯀꯤꯅꯦ ꯂꯩꯍꯧꯏ ꯃꯥ ꯍꯥꯏꯕꯗ ꯌꯨꯝꯅꯥꯛ ꯌꯨꯝꯀꯣꯛ ꯆꯥꯝꯃꯗꯤ ꯐꯥꯗꯦ ꯍꯥꯏꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯗꯤ ꯀꯩꯅꯣ ꯆꯤꯡꯉꯦꯀꯣ ꯑꯗꯨꯝ ꯗꯣꯂꯥꯏꯅꯦꯕ ꯑꯗꯨꯝ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯆꯤꯡꯕ꯭ꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯁꯣꯞꯇꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯞꯇꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯃꯌꯥꯡ ꯂꯩꯕꯥꯛꯅꯤꯅꯅꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯂꯛꯁꯦ ꯑꯥ ꯃꯌꯥꯡꯅ ꯀꯣꯏꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗꯣ ꯇꯦꯂꯤꯁꯤꯕꯥ ꯍꯥꯏꯁꯦ ꯀꯃꯥꯏ ꯏꯒꯦ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯑꯩꯈꯣꯏꯁꯦ ꯕꯥꯝꯅꯦꯕ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥꯁꯤ ꯇꯦꯂꯤꯁꯤꯕꯥ ꯍꯥꯏꯁꯦ ꯑꯥ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯊꯝꯃꯝꯕ ꯇꯦꯂꯤꯁꯤꯕꯥꯁꯤꯅ ꯃꯥꯏ ꯈꯨꯟ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯑꯥ ꯕꯥꯝ ꯍꯥꯏꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯁꯤꯒꯤꯅꯦꯕ ꯈꯨꯟ ꯃꯉꯥ ꯇꯔꯨꯛꯅ ꯄꯨꯜꯂꯒ ꯕꯥꯝ ꯑꯃ ꯑꯗꯨꯗꯤ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯍꯥꯏ ꯌꯥꯕ꯭ꯔꯥꯕ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯑꯩꯈꯣꯏ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯍꯥꯏꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤꯗ ꯕꯥꯝ ꯇꯦꯂꯤꯁꯤꯕꯥ ꯑꯗꯨꯒ ꯑꯗꯨꯕꯨ ꯁꯤꯗꯤ ꯍꯥꯏꯋꯦꯒ ꯄꯨꯔꯥ ꯅꯛꯅꯅ ꯁꯝꯅꯅ ꯂꯩꯔꯦꯅꯦ ꯁꯝꯅꯅ ꯂꯩꯕꯒꯨꯝꯕꯅꯦꯕ ꯃꯅꯤ ꯑꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯑꯃꯔꯖꯤꯠꯀ ꯊꯦꯡꯅꯗꯅ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯃꯣꯏꯁꯤꯗꯤ ꯆꯥꯎꯏꯍꯦ ꯌꯥꯎꯁꯪꯒ ꯇꯧꯗ꯭ꯔꯣ ꯌꯥꯎꯁꯪꯗꯤꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯗꯣ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯟ ꯇꯦꯂꯤꯁꯤꯕꯥꯒꯤ ꯆꯥꯎꯔꯥꯛꯄ ꯌꯨꯝꯊꯣꯡꯁꯤꯡ ꯎꯕꯤꯔꯦ ꯀꯩꯅꯣ ꯀꯣꯂꯦꯖ ꯑꯣꯖꯥ ꯅꯨꯡꯖꯥꯒꯗꯤ ꯌꯥꯎꯗ꯭ꯔꯤ ꯊꯣꯛꯇ꯭ꯔꯤꯀꯣ ꯀꯣꯂꯦꯖ ꯑꯣꯖꯥ ꯍꯥꯟꯅ ꯌꯥꯎꯔꯝꯃꯦ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯈꯨꯅꯥꯏꯒꯤ ꯀꯣꯂꯦꯖꯇꯣ ꯆꯠꯂꯨꯔꯕ ꯃꯥꯙꯕ ꯀꯣꯂꯦꯖꯇꯣ ꯑꯗꯨ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯕ ꯀꯨꯏꯔꯦ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯑꯥꯔꯃꯤꯗꯒꯗꯤ ꯌꯥꯝ ꯂꯩ ꯃꯥꯜꯂꯦ ꯗꯤꯐꯦꯟꯁꯇ ꯑꯥꯔꯃꯤꯗ ꯂꯩ ꯑꯥꯔꯃꯤꯗ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯅꯤ ꯑꯍꯨꯝ ꯔꯤꯇꯥꯌꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯔꯤꯇꯥꯌꯔꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯂꯥꯛꯑꯦ ꯑꯗꯒꯤ ꯅꯍꯥꯔꯣꯟ ꯊꯕꯛ ꯇꯧꯕꯁꯨ ꯈꯔ ꯌꯥꯎ ꯃꯥꯜꯂꯦ ꯊꯕꯛ ꯇꯧꯕ ꯁꯨꯝ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯨꯝ ꯂꯧꯁꯤꯡꯗꯤ ꯂꯣꯏ ꯂꯩꯅ ꯃꯥꯜꯂꯦꯅ ꯂꯧꯁꯤꯡ ꯂꯩꯅꯕꯁꯦ ꯂꯩꯅꯩ ꯑꯩꯈꯣꯏꯁꯨ ꯂꯩ ꯂꯧꯁꯤꯡ ꯑꯗꯣ ꯍꯥꯏꯋꯦꯒꯤ ꯋꯥꯡꯃꯗ ꯁꯤ ꯁꯤꯒꯩ ꯍꯧꯇꯣꯝ ꯃꯥꯏ ꯃꯥꯏꯒꯤ ꯍꯧꯖꯤꯛ ꯁꯨꯝ ꯃꯤꯅ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇꯦꯅꯦ ꯍꯥꯟꯅ ꯍꯥꯏꯋꯦ ꯃꯅꯥꯛꯇ ꯃꯩꯇꯩꯅ ꯌꯥꯝ ꯌꯣꯟꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯗ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯟꯅꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯝꯁꯦ ꯃꯥꯏ ꯁꯤꯔꯤꯅꯦ ꯍꯥꯏꯕ ꯁꯤꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯔꯤꯁꯦ ꯁꯤꯔꯤ ꯑꯃ ꯀꯧꯋꯦꯀꯣ ꯁꯤꯅ ꯃꯅꯤꯡꯕꯣꯛ ꯃꯅꯤꯡ ꯍꯥꯏꯁꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ 1 ꯀꯤꯂꯣꯃꯤꯇꯔ ꯑꯦꯕꯥꯎꯠ ꯑꯣꯏꯅꯦꯕ ꯁꯤꯒꯩ ꯁꯤ ꯊꯤꯡꯉꯒ ꯌꯧꯕꯗ ꯑꯗꯨ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯤꯅꯦꯕ ꯈꯔ ꯈꯔꯗꯤ ꯑꯗꯣ ꯁꯣꯔꯣꯛ ꯃꯄꯥꯟꯒꯤꯗꯤ ꯑꯌꯥꯝꯕ ꯌꯣꯟꯅꯈ꯭ꯔꯦꯅ ꯍꯥꯟꯅ ꯃꯩꯇꯩ ꯉꯥꯛ ꯉꯥꯏꯔꯝꯕꯗꯨ ꯃꯣꯏ ꯉꯥꯛ ꯉꯥꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤꯅꯦ ꯁꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯅꯆꯥꯅꯨꯄꯥꯒꯤ ꯑꯣꯏ ꯃꯥꯅꯦ ꯑꯃꯔꯖꯤꯠꯇꯤ ꯑꯣꯖꯥꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯙꯣꯟꯕꯥꯕꯨ ꯁꯤꯡ ꯙꯣꯟ ꯕꯥꯕꯨ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯁꯤꯗ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯀꯨꯂꯤꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯡꯅꯤꯗꯅ ꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯍꯧꯔꯤꯁꯦ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯗꯣ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯃꯨꯖꯔꯤꯁꯦ ꯍꯥꯏꯋꯦꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯒ꯭ꯔꯤ ꯍꯥꯏꯗꯤ ꯃꯩꯇꯩꯅ ꯂꯝꯗꯨ ꯌꯣꯟꯗ꯭ꯔꯒꯗꯤ ꯃꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯣ ꯃꯩꯇꯩꯅ ꯌꯣꯜꯂꯝꯕꯅ ꯑꯗꯣ ꯃꯩꯇꯩꯅ ꯍꯣꯏꯅꯦ ꯃꯩꯇꯩ ꯁꯧꯒꯠꯅꯔꯒꯅꯤꯅꯦ ꯁꯨꯝꯕ ꯊꯣꯛꯄ ꯉꯝꯃꯣꯏꯗꯕꯁꯦ ꯃꯩꯇꯩꯅ ꯃꯩꯇꯩ ꯁꯧꯒꯠꯇ꯭ꯔꯒꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯃꯩꯇꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕꯗꯨ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧ ꯇꯥꯔꯦꯅ ꯃꯌꯥꯝ ꯃꯩꯇꯩ ꯑꯩꯈꯣই ꯁꯥꯗꯨ ꯕꯕꯥꯅ ꯍꯥꯏ ꯃꯩꯇꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤ ꯂꯤꯁꯤꯡ ꯆꯨꯡꯁꯤꯟꯅꯕ ꯇꯥꯔꯦꯅ ꯄꯩꯁా ꯄꯥꯏꯗꯕ ꯃꯤ ꯂꯤꯁꯤꯡ ꯆꯨꯡꯁꯤꯟꯅꯔꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯅ ꯇꯧꯕꯗꯨ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯏꯁꯨꯖꯥ ꯅꯣꯏ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯨꯀꯣ ꯐꯔꯦ ꯁꯤꯅꯤ ꯇꯦꯂꯤꯁꯤꯕꯥ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯈꯔ ꯎꯏ ꯑꯗꯣ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯦ ꯑꯍꯟ ꯍꯥꯛꯇꯛꯇ ꯌꯥꯝ ꯊꯥꯏ ꯍꯧꯖꯤꯛꯇꯤ ꯊꯥꯕꯤꯅꯕ ꯂꯩꯇꯗꯅ ꯇꯥꯔꯛꯄꯅꯤ ꯍꯥꯏꯌꯦꯕ ꯊꯥꯔꯗꯤ ꯑꯗꯨꯝ ꯐꯒꯗꯧꯖꯥꯠꯅꯤ ꯃꯣꯏꯒꯤ ꯁꯤꯅ ꯀꯩꯁꯥꯝ ꯁꯤꯅ ꯑꯣꯏꯅꯥꯝ ꯑꯃꯅ ꯀꯣꯟꯁꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯝꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯣꯏꯅꯦ ꯀꯦꯗꯨ ꯀꯣꯟꯖꯝꯅꯤ ꯈꯪꯉꯦꯅꯦ ꯑꯗꯣ ꯅꯁꯝꯅꯗꯤ ꯀꯛꯊꯠꯂꯨ ꯀꯣꯟꯖꯝꯅꯦꯕ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯀꯗꯕꯅꯤ ꯀꯣ ꯅꯨꯡꯉꯥꯏꯖꯔꯤ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯅꯤ ꯑꯁꯤꯗꯒꯤ ꯊꯣꯛꯆꯔꯒ ꯑꯇꯩ ꯌꯨꯝ 3-4 ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯑꯃꯔꯖꯤꯠꯇꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯂꯧꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔ ꯆꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯊꯣꯛꯆꯔꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯤꯁꯦ
ꯑꯁꯤꯒꯤ ꯕꯖꯥꯔꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯃꯩꯇꯩ ꯉꯥꯛꯇ ꯇꯧꯔꯝꯕꯗꯣ ꯑꯗꯨ ꯃꯌꯥꯡꯕꯨꯗꯤ ꯌꯥꯝ ꯌꯥꯜꯂꯦꯀꯣ ꯃꯗꯩꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯗꯨꯗꯤ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟꯗꯨꯗꯤ ꯃꯩ ꯉꯥꯜꯂꯒ ꯐꯖꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯁ ꯑꯖꯥꯟꯒꯤ ꯃꯈꯣꯟꯁꯤꯗꯤ ꯃꯐꯝ ꯄꯨꯂꯞ ꯄꯨꯛꯅꯤꯡ ꯅꯤꯡꯖꯥꯅꯤ ꯁꯥꯙꯨ ꯕꯕꯥꯅ ꯑꯃꯨꯛꯇꯪ ꯅꯥꯟꯊꯕꯤꯕ ꯅꯪ ꯆꯪꯉꯧꯅꯦ ꯆꯪꯉꯣ ꯑꯃꯨꯛꯇꯪ ꯁꯥꯙꯨ ꯕꯕꯥꯁꯤ ꯑꯩ ꯍꯌꯦꯡ ꯁꯥꯙꯨ ꯕꯕꯥ ꯍꯌꯦꯡ ꯇꯥꯡ 10ꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯟ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯔꯝꯗ ꯑꯩ ꯈ꯭ꯋꯥꯏ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯍꯥꯏꯅ ꯇꯧꯔꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯣꯏꯅ ꯃꯌꯥꯝꯅ ꯀꯧꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯕꯨꯕꯣꯟꯒꯤ ꯃꯔꯝꯗꯩꯗꯤ 이나올 나오네 부분 말음 칸 하. 떨어. 제 떨어 야래 떨어. 떨어 또. 제 노마 아코이나 세스리 에두다 아코이 마니푸리 자민다라 만데기 까리가리 러우가 할락부다 실저기 마야 호텔 파워로버 싹사범 마야 호텔다 싹사보다 아코이나 동안나 짜이 코이 사두바나 니라미 짜이 아도 아코이 매니저도나 톨아가 막콩 속나 코이라미 아두가 마기디 पैसा주 लहौदे सुमाइन तवी अदुगा आइगा सुम चमिनबसिदा अखोइगी मयांगसिंग करिसिंग थोलागा लंबीदगा से अदुम खोइरमदना तवी अदो आई इनाउ ममिंग दि फाना पंजद्रबनी साधु बाबागी मरमदा आई हयेंग अयुक्सि ख्वाइ मयामदा अदा आई सक्ताक सबा मतेक अमा आई इंटरव्यू आई लौजरगा आई सक्ताक सके बिजोय गोई बिजोय ngасai una बिजोय नोय इबे मनंग वारी सादरी करी लमनिंगो नो इबे मन हां आसामगी हां आसाम हो जाए असम नोय तौ नोयगी थोंगी कसारोंगी मीना खोजाई रोंबो असमगी ना हाइरिसे मसी होय ममांगी बुदी कसार लेबा हाइरमनी को असमना ओम तेखाव लेबा हाइरे आदो नोय जो असम द लेइमी नोय खोजाई कई खुनगिया खोजाई कई खुनगिया हो जाए गौरनगर गिया खांगी ने गौरनगर का दो कोई आईदी गाइतना चली करी मिंगबो हजिकिदो रेणुका कयुम नो सेराम इस केनो सर ओ नगर माने दा थोले अनबु थोलक पददी याम नुंगाइबा लंबी दा थोले मितै गाक्तनी असिदी मयांगनी ना हम मितैनी सुमाइना लेरे मितै सुमाइना थोगा हाईवे तादो किलोमीटर अमरोम चंगम ताई हा अम्मा फाबरा फादे ओ यौरिना सिदा हाईवे लेरे ओ लौबुक लमहांगा सु लेरिनी चले सिदा मुले रमेना ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯗ ꯆꯪꯉꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯋꯦ ꯁꯤꯗ ꯂꯩꯔꯦ ꯃꯤꯇꯔ 500ꯁꯨ ꯐꯥꯔꯝꯃꯣꯏ ꯁꯤꯗꯤ 300-300ꯒꯤ ꯋꯥꯟ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯥꯈꯣ ꯑꯩꯈꯣꯏꯅ ꯇꯦꯂꯤꯁꯤꯕꯥꯗꯩ ꯊꯣꯛꯂꯛꯄꯗ ꯁꯤꯗꯩꯁꯤꯗ ꯃꯆꯤꯟ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯑꯁꯤꯗ ꯍꯥꯏꯋꯦ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ 이베마 아마 아코이 강호 보라 요래미 짜디 야우디 짜디 야봄 톡분이 아코이주 강호 보라 기다 짜기게 이베마 보라 짜게 팜버디시다 얌님 팜도레다 윰다 하우리라 시 윰라둠 까육이 윰노 시보 거이네 너희디 까윰노 롱점 아생거 윰디 까이데노 텔리시바기 마룽기 보라 짜게 코이죠 보라 요람미 짜ದಂ가 여러분이 깬거답네 양 마사징도 락프로 짜바 모이디 마카다 좀 팜브로 짜ದಂ가 여기 짜 영나더브로 까리기노 짜디 소록 어거기 소록네 에나
ꯁꯣꯔꯣꯛꯇ ꯑꯗꯨꯝ ꯐꯪꯕ ꯆꯥꯗꯤ ꯑꯣ ꯁꯤꯗꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯔꯤꯒ ꯁꯟꯗꯥꯒꯤ ꯑꯣ ꯁꯟꯙ꯭ꯌꯥꯒꯤ ꯑꯃ ꯑꯃꯁꯨ ꯐꯪꯕ ꯑꯣ ꯐꯩꯅꯦ ꯇꯧꯒꯗꯕꯅꯤ ꯑꯣ ꯕꯣꯔꯥꯁꯦ ꯀꯌꯥꯒꯤ ꯇꯧꯔꯣ ꯍꯥꯏꯅꯣ ꯑꯣ ꯁꯟꯙ꯭ꯌꯥꯒꯤ ꯑꯃꯁꯨ ꯇꯧꯕ ꯕꯣꯔꯥꯁꯦ ꯑꯣ ꯐꯔꯦ 10 20 30 ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯤꯔꯛꯑꯣ ꯑꯣ ꯁꯟꯙ꯭ꯌꯥꯒꯤ ꯑꯃꯁꯨ ꯇꯧꯕ ꯐꯩ 이나우도 지나 떠봄기네나 짱에 생나래 시기 아코기 호텔두다기 푸짜마 짜니 조금 푸짜움다 하이웨이 레 하이웨이 통짜라가 마이테기 거리니 아무나지 저희가 시다 아둠 레이라 아도 모이 저희가 아코기 하이웨이 아둠 레이라 마이테기 누피 무짜 ꯃꯝꯃꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯍꯪꯒꯣꯏꯔꯅꯤ ꯃꯣꯏ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯃꯤ ꯉꯧꯇ ꯍꯥꯏꯃꯣ ꯒꯧꯔꯞ ꯀꯩꯌꯨꯝꯅꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯀꯣꯂꯦꯖ 12 ꯂꯣꯏꯔꯦ ꯀꯣꯂꯦꯖ ꯀꯥꯗꯣꯔꯦ ꯑꯩ ꯅꯪꯗꯤ ꯑꯩꯅ ꯅꯤꯜꯀꯃꯜ ꯀꯩꯌꯨꯝꯅꯣ ꯊꯣꯛꯆꯣꯝ ꯅꯪꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯩꯁꯨ 12 ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯑꯩ ꯀꯝꯄꯤꯇꯤꯇꯤꯚ ꯂꯦꯚꯦꯜ ꯑꯦꯛꯖꯥꯝ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯐꯔꯦ ꯚꯦꯔꯤ ꯒꯨꯗ wish you all the best ha ꯀꯌꯥ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯃꯣꯏ ꯋꯥꯀꯤꯡ ꯆꯠꯂꯛꯄꯁꯦ ꯂꯝꯖꯥꯎ ꯌꯧꯔꯦ ꯁꯤꯗꯩꯁꯤꯗ ꯎꯔꯤꯕ ꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯃꯩꯇꯩꯔꯣ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯇꯣꯝꯕꯥꯕꯨ ꯀꯧꯏ ꯇꯣꯝꯕꯥꯕꯨ ꯀꯩꯌꯨꯝꯅꯣ ꯂꯣꯡꯖꯝꯅꯦ ꯂꯣꯡꯖꯝ ꯌꯥꯝ ꯂꯩ ꯃꯥꯅꯦꯅꯦ ꯁꯤ ꯂꯣꯡꯖꯝꯅꯦ ꯑꯩꯈꯣꯏ ꯂꯣꯡꯖꯝ ꯈꯥꯒꯩ ꯑꯩꯃ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯣꯡꯖꯝꯂꯣ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯖꯥꯗ ꯍꯥꯏꯕ ꯀꯩꯅꯣ ꯂꯝꯂꯣꯡꯗ ꯂꯩ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯝꯂꯣꯡꯗ ꯂꯝꯂꯣꯡ ꯏꯝꯐꯥꯜ ꯂꯝꯂꯣꯡꯗ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯈꯨꯔꯥꯏꯒꯤꯅꯤꯅ ꯅꯣꯏ ꯂꯝꯂꯣꯡ ꯅꯠꯇꯦ ꯏꯕꯦꯝꯃꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨꯅꯦ ꯁꯤꯗ ꯃꯉꯥꯗ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯄꯨꯟꯁꯤꯔꯣꯠꯇ ꯂꯩꯕ ꯅꯣꯏ ꯇꯦꯂꯤꯁꯤꯕꯥꯒꯤꯔꯣ ꯑꯩꯈꯣꯏ ꯇꯦꯂꯤꯁꯤꯕꯥꯒꯤꯅꯦ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯕ ꯍꯥ ꯅꯤꯂꯨ ꯅꯣꯏ ꯂꯝꯂꯣꯡꯗꯗꯤ ꯀꯩꯗꯧꯔ ꯂꯩꯅꯣ ꯂꯝꯂꯣꯡꯗ ꯂꯥꯏꯔꯤꯛ ꯇꯝ ꯂꯩ ꯃꯥ ꯀꯗꯥꯏꯗ ꯇꯝꯃꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯅꯣꯏ ꯂꯝꯂꯣꯡꯗꯁꯨ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯇꯤꯟꯁꯤ ꯔꯣꯗ ꯀꯗꯥꯏꯋꯥꯏꯗꯅꯣ ꯄꯨꯟꯁꯤꯔꯣꯠꯇ ꯑꯩꯈꯣꯏꯒꯤ ꯖꯥꯏꯃꯗꯣ ꯁꯤꯃꯦꯟ ꯌꯣꯜꯂꯤꯕ ꯁꯤꯃꯦꯟ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯌꯣꯟꯕꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯃꯟꯇ꯭ꯔꯤ ꯁꯨꯁꯤꯟꯗ꯭ꯔ ꯍꯣꯏꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯁꯤꯃꯦꯟ ꯑꯃꯨꯛꯁꯨ ꯆꯠꯂꯤꯕ ꯈꯤꯇꯪ ꯆꯠꯂꯒ ꯁꯤꯃꯦꯟ ꯗꯨꯀꯥꯟ ꯑꯆꯧꯕ ꯑꯃ ꯌꯣꯟꯕꯗꯣ ꯑꯣ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ ꯑꯩ ꯑꯥꯗ ꯆꯦꯛꯀꯣꯟꯒꯤ ꯆꯦꯛ ꯁꯨꯕ ꯃꯌꯥꯝ ꯄꯥꯅꯧ ꯇꯧꯕ ꯑꯣ ꯐꯩ ꯌꯨꯝꯗꯤ ꯁꯤꯒꯤꯅꯦꯕ ꯇꯦꯂꯤꯁꯤꯕꯥꯒꯤꯅꯦꯕ ꯐꯔꯦꯗ ꯑꯩ ꯑꯥꯗꯩ ꯅꯨꯄꯤ ꯂꯧꯕ ꯁꯣꯏꯕꯝ ꯂꯩꯀꯥꯏꯗꯩ ꯅꯨꯄꯤ ꯂꯧꯕ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯀꯔꯋꯥꯏꯒꯤ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧꯗꯩ ꯋꯥꯡꯈꯩ ꯈꯨꯅꯧꯒꯤ ꯑꯣ ꯐꯩ ꯑꯣꯖꯥꯅ ꯀꯗꯥꯏꯗꯒꯤ ꯑꯩ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯩ ꯈꯤꯇꯪ ꯍꯥꯏꯗꯩ ꯑꯩꯈꯣꯏꯅ ꯀꯣꯟꯖꯝ ꯂꯩꯀꯥꯏꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯑꯩꯅ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠ ꯆꯠꯀꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯊꯣꯛꯈ꯭ꯔꯣ ꯄꯥꯏꯗꯣꯔꯤꯕ ꯄꯥꯏꯗꯣꯏꯅꯦ ꯒꯨꯋꯥꯍꯥꯇꯤꯗꯩ ꯇꯣꯡ ꯇꯥꯔꯦ ꯑꯣ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯁꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯄꯨꯂꯞ ꯆꯠꯈꯤꯗꯣꯏꯅꯦ ꯄꯨꯂꯞ ꯆꯠꯇꯣꯏꯅꯤꯅꯦꯕ ꯆꯠꯄꯗ 10,000 ꯏꯝꯐꯥꯜ ꯌꯧꯕꯗ 10 ꯍꯦꯟꯅ ꯆꯪꯗꯣꯏꯅꯤꯅꯦ ꯂꯥꯛꯄꯗꯁꯨ 10,000 ꯍꯥꯟꯅ ꯂꯨꯄꯥ 2,000ꯅ ꯆꯪꯕ ꯌꯥꯔꯝꯕꯗꯣ ꯍꯧꯖꯤꯛ 10,000 ꯆꯪꯗꯣꯏꯅꯦꯕ 10 ꯍꯦꯟꯅ ꯆꯪꯗꯣꯏꯅꯦꯕ ꯑꯣ ꯐꯔꯦ ꯃꯩꯇꯩꯒꯤ ꯄꯨꯔꯥ ꯃꯐꯝꯅꯤ ꯅꯍꯥꯔꯣꯟꯁꯤꯡ ꯂꯩꯔꯤꯕ ꯀꯩꯗꯧꯔꯤꯁꯤꯁꯨ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨꯝ ꯃꯤꯡ ꯈꯪꯖꯕ ꯌꯥꯅꯤꯅ ꯑꯩ ꯌꯨꯇꯨꯕꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯅꯦ ꯑꯩ ꯃꯃꯤꯡ ꯕꯤꯁꯨ ꯀꯧꯋꯦ ꯕꯤꯁ꯭ꯋꯖꯤꯠ ꯕꯤꯁꯨ ꯀꯩꯌꯨꯝꯅꯣ ꯀꯩꯁꯥꯝꯅꯦ ꯅꯪꯁꯨ ꯃꯤꯡ ꯍꯥꯏꯕꯗꯤ ꯌꯥꯏꯅ ꯑꯩꯒꯤ ꯃꯃꯤꯡ ꯕꯔꯨꯟ ꯁꯤꯡꯍ ꯀꯧꯏ ꯕꯔꯨꯟꯅ ꯀꯔꯤꯅꯣ ꯀꯩꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣꯕ ꯅꯣꯏ ꯌꯨꯝꯅꯥꯛꯁꯤ ꯀꯩꯅꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯅꯣꯏ ꯌꯨꯝꯅꯥꯛꯁꯤ ꯀꯩꯅꯣ ꯅꯪꯁꯨ ꯃꯩꯇꯩ ꯃꯆꯥꯅꯤꯅꯦ ꯂꯥꯎ ꯅꯃꯤꯡ ꯍꯥꯏꯃꯣ ꯑꯩꯒꯤ ꯃꯃꯤꯡ ꯔꯟꯕꯤꯔ ꯔꯟꯕꯤꯔꯅ ꯌꯨꯝꯅꯥꯛ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯀꯩꯅꯣ ꯁꯤꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯉꯥꯡ ꯄꯥꯈꯪ ꯕꯔꯨꯟꯗꯤ ꯆꯥꯎꯔꯦ ꯑꯗꯣ ꯇꯧꯔꯤꯁꯦ ꯌꯨꯝꯅꯥꯛ ꯍꯪꯕꯗ ꯌꯨꯝꯅꯥꯛ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦ ꯃꯩꯇꯩꯅ ꯆꯥꯎꯈꯠꯂꯤꯕꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯤꯕꯨ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩ ꯎꯠꯆꯒꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯃꯩꯇꯩ ꯉꯥꯛꯇꯒꯤ ꯀꯩꯅꯣ ꯑꯣꯏꯔꯝꯕꯅꯤ ꯁꯤꯅ RK ꯍꯣꯇꯦꯜ ꯃꯩꯇꯩꯒꯤꯅꯤ
RK Hotel Manipur Market Aizol Road aina thari asidayisda so hotel achawbani leirise ha Cookies mo lang sa Java lai. cookies pizza tamni kene business da dikene Model la fui no bi yam pam ne. RK isa oibirabro Hoi hoi ja. e manganda angto wari sajagena Sakse khara phajade aduna sa. e kaino ne RK hoigi ibe maro ibe madi kari ming ko ba Malika Kamisa. uga char kari ginu sara ta da haigere kaino oja tamu hayo ne nade kari kunningo no Sunai Chanpuri ngoni. Chanpur giro noi Chanpur ga ai chalu re ai YouTube Manindra Konsamai lemni ai apara samdai chakhale ni metai khunjing che Kai no duro. Au thaina ka do di thaina te au kaino nga phapam do kari. oh naidon chat pado Naidon sa pado. sadu ba ba ibani ni ai ga lam ne arke ming kri ko ba Ai se au Rani Kumar angom sa longjam sagai na longjam ne. ranju o RK ningkem chagi na tin ni na Oh meng. oh akoina nawai lambai da Mizoram le ni da RK na akoi ahal nam le me ado aseng ba rasikang hai ba mai kanu na ta ba ma le me oh na de si hotel isa no paro oh nan boy nang nam kri ko ba विकास का वे विकास ti masaya am phajaya mama lo bugi tare na nan class ka tami ba क्लास 10 nang ngak ten da uri ba ai ate utte class 10 tami ba handak thari ro tami ro Thari handak thar re ba pastor kan ko wang na noi di kan no ka distinction ka chal di ka ge no ka yam pi ma na sam sarkar Kali bisa do mo khomani pan do. adu phang ba ora san Wai khuna ta mo khomani pan do phang ye. अब निजो जिंदी यम तोय ना चालम होनी सा Anaki meeting ka cookie ka tungna bado. Ah. Adudigi moi sia. Hanadi 100% na ame. Hojiki 10% ma lakte moi mayangi atopa jati gi hotel no ina konare. Moi machine se moi amata oi bune. Nari kari okoi meeting na kari wat bai ji meeting se mani meeting itei na le ya aduna meeting pangan jing na meeting itei le do. Adudi tai ke le ra ama hai ba inande an Manipur khang de Assam khang de Cachar khang de. होय ने नन यम ना हायो Ko longjam ne. नन ना चानु पदा हंगी ने Oh. नुपाम साजिंग आइना नो यम ना कइनो सागै कइनो हंग द खंग दो मा ओजे अनि पखंग मसा अनि खंग दे Adu duplicate ni ya. तो अदु Kaya di ako'y do so da malay bi ako'y di may tip play ba din. होय Oh may lay ninga. Sana mahin lay ning wala sam para tampag di president assistant secretary ay nawa diri. अपु सना मही लाइनिंग Sana mahin lay ningi. अपु को न तबा Hoy po iya po ti du khang di. सना मही लाइनिंग Sana mahin ni. अजे यम फै अदो नोय तेलिसिबा गी वना दि कनो लाइते Kari. तो मैते लाइसंग लाइते Oh may lay sang lay. Kana hay no lay din. Sige ibado pakang lugi. ओ जो सीधा छोरोक्ता Oh sorokta nongda lay. ओ सीधा हाईवे दा Oh. Si makha si lay. सी मखाजी दा बा हराव ग्रबो Haraw diri. Anak ta no isin ba ni. नोय पैसा पाइबो मैम लाइनि ला हराव ने Haraw ito po niya. Oo. Ado kung sisi asomda sana bang Manipurda awa ta abdo ko haraw kung may Oo. Hoy si hay na patha ki ba ba. Hay na di ba. आरके गिरी माइचौ तरेट की कनो का जो थेले असेसा मनिंग Asun sa mo. अदो याम नुंगाई त्रिना ने कनो तौरिसे अखोय की कनो ने Lima pantuti. ओ वेरी गुड याम पुलिंग थगत निंगाई नि इबा पानसोय बिगी कनो अमा थेली लायक मितम लायक अमा जो थेली हो कराइदा मसी नंग इमुइनु न थोंग थोफम द थेले इमा पानथोइबिना मनुंग द थेलिसि मदि आई यानिंगदे मैतै ओइना इमा इमोइनु न मनुंग द थेलो मनुंग द ओनजिल्लो अदुगा पानथोइबिना ngakpi senbina ba koibu ngakpi setpina ba थोंगी मपानदा सिदैदा थेली बजे ओंथोंग नरो आरके मसी मदि आइना मैतै मचा अमा ओइना आई हाइगरमगे को ओ अदुदि सोइदना हाइगदबो वाफमनि आके को Kariyo kada na sana na ko na khamni se. Late. Mai tai ki sada sada se. ए चक्कदने मैतै न मैतै की खाओ मदे इमा ना ngakpi ni. ओ मैतै की लिचत चत्रदि कनान सतोइबा अदुनि अस यम नुंगाइजगरे
ꯑꯥꯔꯀꯦꯒꯤꯁꯤ ꯆꯥꯅꯅꯕꯒ ꯀꯩꯗꯧꯕ ꯅꯠꯇꯦ ꯆꯍꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤ ꯐꯝꯃꯛꯄꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯆꯍꯤ ꯆꯍꯨꯝ ꯌꯥꯡꯈꯩ ꯆꯍꯨꯝꯒꯤ ꯑꯣ ꯃꯃꯥꯡ ꯑꯩ ꯁꯣꯏꯗꯅ ꯅꯣꯏ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯑꯩꯁꯨ ꯃꯤꯖꯣꯔꯥꯝꯗ ꯊꯦꯡꯒꯥꯡ ꯑꯅꯤꯔꯛ ꯍꯥꯏꯗꯤ ꯆꯍꯤ ꯑꯍꯥꯟꯕꯗ ꯆꯍꯤ 2.5 ꯔꯣꯝ ꯑꯗꯒꯤ ꯑꯀꯣꯟꯕꯗ ꯆꯍꯤ 5 ꯔꯣꯝ ꯂꯩꯔꯝꯃꯦꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯀꯌꯥꯝ ꯆꯥꯈ꯭ꯔꯦꯕ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯑꯇꯩ ꯗꯨꯀꯥꯟ ꯈꯔꯒ ꯑꯗꯨꯕꯨ ꯅꯣꯏ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯃꯤꯇꯣꯞꯅ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦꯗ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯤꯇꯣꯞꯅ ꯍꯦꯟꯕꯁꯦ ꯃꯣꯏꯒꯤ ꯀꯔꯕꯥꯔꯁꯦ ꯃꯤꯇꯣꯞꯅ ꯍꯦꯜꯂꯦ ꯃꯣꯏꯒꯤ ꯍꯩꯅꯕꯁꯦ ꯑꯗꯨ ꯅꯠꯇꯦ ꯃꯩꯇꯩꯗꯒꯤ ꯚꯔꯥ ꯁꯥꯜꯂꯒ ꯇꯧꯕꯁꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯚꯔꯥ ꯁꯥꯟꯕ ꯃꯩꯇꯩꯗꯒꯤ ꯚꯔꯥ ꯁꯥꯟ ꯃꯌꯥꯝ ꯌꯥꯎꯔꯤꯌꯦ ꯌꯨꯝꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯥ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩꯅ ꯚꯔꯥ ꯂꯧꯖꯕ ꯑꯣ ꯑꯗꯨꯐꯥꯎ ꯐꯩ ꯑꯗꯨ ꯃꯣꯏꯅ ꯂꯩꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨ ꯀꯣꯡꯒꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯑꯗꯨ ꯕꯖꯥꯔ ꯑꯃꯗ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯥ ꯌꯥꯕ꯭ꯔꯣ ꯌꯥꯗꯕꯅ ꯀꯥ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯁꯅꯥ ꯖꯤꯔꯤꯕꯥꯝꯗ ꯃꯩꯇꯩꯅ 19,000 ꯂꯩꯔꯦ ꯀꯩꯁꯨ ꯂꯩꯇꯕ ꯃꯊꯤ ꯆꯥꯝ ꯁꯦꯡꯗꯕ ꯃꯪꯒꯥꯂꯤ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨꯅ ꯑꯁꯥꯕꯨꯗꯤꯟꯒꯗꯣ ꯀꯩꯅꯣꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯈ꯭ꯔꯤꯅꯤ ꯍꯣꯡꯉꯤꯅꯤ ꯑꯗꯨ ꯆꯠꯂꯤꯗꯨꯅꯤ ꯅꯨꯡꯉꯥꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯥꯏꯗꯨꯅꯤ ꯑꯥꯔꯀꯦꯒꯨꯝꯕ ꯉꯥꯛꯇ ꯊꯦꯡꯅꯔꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯗꯧꯅꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯉꯥꯏꯔ ꯀꯦ ꯌꯥꯎꯗꯕ ꯇꯥꯔꯦ ꯑꯣ ꯑꯩ ꯃꯊꯪ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦꯀꯣ ꯅꯨꯡꯉꯥꯏꯖꯩ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯕꯣꯏ ꯅꯪ ꯅꯃꯤ ꯑꯃꯨꯛ ꯇꯥꯏ ꯅꯪꯁꯨ ꯅꯆꯥꯁꯤꯡꯂꯥ ꯑꯩ ꯗꯤꯅꯦꯁ 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 ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣꯔꯒ ꯁꯥꯒꯩ ꯂꯣꯡꯖꯝ ꯇꯣ ꯑꯗꯨ ꯍꯥꯏ ꯁꯤꯅꯤ ꯁꯤ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯀꯩꯅꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯥꯎꯖꯈꯤꯕꯗꯣ ꯑꯩꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅꯗ ꯉꯥꯎꯕ ꯃꯤꯅꯤ ꯑꯗꯨ ꯌꯨꯝꯅꯥꯛ ꯀꯥꯎꯗꯦ ꯂꯩꯇꯕꯗꯣ ꯑꯣ ꯑꯗꯨꯅꯤ ꯅꯪꯗꯤ ꯀꯩ ꯇꯧꯔꯤ ꯗꯤꯅꯦꯁ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ 9 ꯌꯥꯝ ꯐꯖꯅ ꯇꯝꯃꯨꯀꯣ ꯅꯪ ꯅꯁꯛ ꯐꯖꯩ ꯀꯥꯏꯅ ꯉꯥꯎꯁꯤꯟꯅꯈꯤꯅꯨꯀꯣ ꯐꯖꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯁꯤ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯁꯨꯅꯤ ꯁꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯨꯔꯥ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯣꯟꯖꯪꯒꯤ ꯏꯁꯨ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯏ ꯅꯪꯅ ꯃꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯔꯟꯕꯤꯔ ꯀꯩꯌꯨꯝꯅꯣ ꯍꯥꯏꯌꯣ ꯀꯩꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯃꯥꯁꯨ ꯃꯁꯛ ꯐꯖꯗꯣꯔꯤ ꯂꯣꯡꯖꯝ ꯇꯣ ꯅꯣꯏ ꯈꯪꯒꯗꯕꯅꯤꯀꯣ ꯁꯥꯒꯩ ꯀꯩꯅꯣ ꯑꯩ ꯅꯪꯒꯤ ꯍꯥꯏꯌꯣ ꯑꯩꯒꯤꯅ ꯄ꯭ꯔꯣꯁꯄꯔ ꯑꯣ ꯀꯩ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯁꯥꯒꯩ ꯍꯥꯏꯌꯣ ꯁꯥꯒꯩ ꯍꯥꯃꯣꯝ ꯍꯥꯃꯣꯡ ꯚꯨꯠ ꯑꯗꯨꯃꯥꯏꯅ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯍꯥꯏꯌꯣ ꯑꯩꯒꯤꯗꯤ ꯄꯥꯄꯨ ꯄꯥꯄꯨ ꯀꯩꯌꯨꯝ ꯂꯣꯡꯖꯝ ꯍꯣ ꯚꯦꯔꯤ ꯒꯨꯗ ꯁꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯤ ꯅꯠꯇꯦ ꯃꯌꯥꯝꯕꯨꯗꯤ ꯌꯥꯎꯏ ꯍꯥꯏꯗꯤ ꯂꯩꯗꯅ ꯀꯩꯊꯦꯜꯅꯤꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯤꯁꯤꯅꯤ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯁꯦꯝꯕꯗ ꯆꯍꯤ 38 ꯐꯥꯎꯔꯦ ꯑꯃꯨꯛꯇ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯁꯤꯡ ꯑꯃꯨꯛꯇ ꯆꯠꯆꯒꯦ ꯁꯤꯗꯁꯨ ꯕꯤꯄꯠꯅꯥꯁꯤꯅꯤ ꯍꯣꯇꯦꯜ ꯃꯥ ꯕꯤꯄꯗꯅꯥꯁꯤꯅꯤ ꯍꯣꯇꯦꯜ ꯍꯥꯏꯗꯅ ꯂꯩꯁꯤꯁꯨ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯆꯪꯖꯔꯛꯀꯦꯀꯣ ꯑꯩ ꯁꯨꯝ ꯌꯨꯇꯨꯕꯀꯤꯅꯤ ꯔꯦꯀꯣꯔꯗꯤꯡꯁꯨ ꯁꯨꯝ ꯇꯧꯖꯒꯦꯀꯣ ꯁꯤꯗꯤ ꯐꯥꯁ ꯐꯨꯗꯀꯥꯁꯨ ꯇꯧꯕ꯭ꯔꯣ ꯐꯥꯁ ꯐꯨꯗꯇꯣ ꯇꯧꯔꯤꯕ ꯑꯣꯖꯥꯗꯣ ꯑꯗꯣ ꯍꯟꯗꯛ ꯅꯣꯡꯅꯤꯁꯤꯗꯤ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯌꯥꯎꯁꯪꯒꯤꯔꯣ ꯀꯩꯅꯣ ꯌꯥꯎꯁꯪꯒꯤ ꯑꯣ ꯌꯥꯎꯁꯪꯒꯤ ꯑꯣꯖꯥ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯃꯤꯡ ꯕꯤꯅꯣꯏ ꯀꯨꯃꯥꯔ ꯁꯤꯡ ꯀꯩꯌꯨꯝꯅꯣ ꯑꯩ ꯂꯣꯡꯖꯝꯅꯤ ꯂꯣꯡꯖꯝ ꯀꯩꯅꯣꯒꯤ ꯇꯦꯂꯤꯁꯤꯕꯥꯒꯤꯔꯣ ꯇꯦꯂꯤꯁꯤꯕꯥꯒꯤ ꯑꯣ ꯏꯕꯦꯝꯃꯗꯤ ꯀꯩꯌꯨꯝꯒꯤ ꯑꯩꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯤꯉꯣꯜꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯔꯤ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯣ ꯑꯁꯤ ꯈꯨꯟꯒꯤꯅꯤ ꯑꯣ ꯇꯦꯂꯤꯁꯤꯕꯥꯒꯤ ꯑꯗꯨꯝ ꯑꯣ ꯁꯤ ꯌꯥꯝ ꯀꯩꯅꯣꯁꯤꯡ ꯑꯁꯣꯝꯒꯤꯗꯤ ꯑꯥꯔ ꯀꯦ ꯍꯣꯇꯦꯜ ꯍꯥꯏꯕꯗ ꯃꯤꯖꯣꯁꯤꯡ ꯀꯔꯤꯁꯤꯡ ꯌꯥꯝ ꯆꯪꯉꯝꯕꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯈꯔ ꯍꯟꯊꯩꯌꯦ ꯑꯗꯨꯝ ꯆꯪꯉꯤꯕ꯭ꯔꯣ ꯆꯪꯕꯗꯤ ꯑꯗꯨꯝ ꯆꯪꯕꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯆꯪꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯇꯥꯔꯕ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯇꯥꯔꯕ ꯑꯣ ꯑꯗꯨꯗꯤ ꯑꯇꯩ ꯃꯤꯇꯣꯞꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯃꯔꯨ ꯑꯣꯏꯅ ꯆꯥꯛꯅꯤꯅꯦ ꯏꯕꯦꯝꯃ ꯃꯆꯥꯊꯣꯏꯕꯤ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯀꯩꯅꯣ ꯏꯀꯥꯏꯒꯤꯅꯣ ꯀꯩꯅꯣ ꯉꯥꯛꯄ ꯂꯥꯎ ꯀꯩ ꯃꯃꯤꯡ ꯍꯥꯏꯌꯣ ꯗꯤꯄꯤꯀꯥ ꯌꯨꯝꯅꯥꯛꯇꯤ ꯂꯣꯡꯖꯝ ꯇꯣ ꯌꯨꯝꯅꯥꯛ ꯍꯪꯕꯗ ꯈꯔ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ ꯑꯩ ꯀ꯭ꯂꯥꯁ 9 ꯀꯥꯗꯣꯏꯕ ꯑꯩ ꯄꯔꯤꯈꯥ ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯣ ꯐꯔꯦ ꯌꯥꯝ ꯇꯝꯃꯨꯀꯣ ꯅꯣꯏ ꯀ꯭ꯂꯥꯁ 10ꯗ ꯑꯁꯥꯝꯒꯤꯗꯤ ꯗꯤꯁꯇꯤꯡꯁꯟꯒ ꯐꯪꯉꯗꯤ ꯁ꯭ꯀꯨꯇꯤꯒ ꯄꯤ ꯃꯥꯅꯦ ꯁ꯭ꯀꯨꯇꯤ ꯐꯪꯕ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯚꯦꯔꯤ ꯒꯨꯗ ꯑꯩꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯃꯦꯅ ꯑꯩ ꯃꯩꯇꯩ ꯈꯨꯟꯁꯤꯡ ꯁꯨꯝ ꯆꯠꯂꯒ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯗ ꯁꯤꯒꯤꯁꯤ ꯃꯩꯇꯩꯒꯤꯗꯗꯤ ꯗꯨꯀꯥꯟꯕꯨ ꯀꯔꯤꯕꯨ ꯃꯌꯥꯝ ꯂꯩꯕꯁꯦ ꯍꯥꯟꯅꯗꯩ ꯈꯪꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨꯅꯕꯨ ꯅꯝꯁꯤꯜꯂꯛꯑꯦꯅꯦ
ꯅꯝꯕꯕꯨꯗꯤ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯅꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯁꯨ ꯑꯅꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯝꯗꯤ ꯃꯩꯇꯩꯒꯤ ꯂꯝ ꯑꯗꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯌꯣꯟꯊꯣꯛꯄꯁꯨ ꯈꯔꯗꯤ ꯌꯥꯎꯔꯃ ꯑꯗꯨꯒ ꯚꯔꯥ ꯑꯗꯨꯝ ꯄꯤꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯣꯟꯕꯗꯤ ꯀꯩꯅꯣ ꯌꯣꯟꯕꯗꯤ ꯈꯔꯕꯨꯗꯤ ꯌꯣꯜꯂꯤ ꯈꯔꯁꯨ ꯑꯅꯝꯕꯅꯗꯤ ꯌꯣꯟꯅꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯄꯪꯌꯣꯟ ꯌꯣꯟꯕꯗꯣ ꯌꯣꯟꯅꯔꯝꯃꯦꯀꯣ ꯍꯥꯟꯅ ꯄꯪꯌꯣꯟ ꯑꯍꯟꯁꯤꯡ ꯂꯩꯔꯤꯉꯩꯗ ꯌꯣꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯤꯡꯅꯔꯕꯅꯤꯅ ꯑꯗꯨꯝ ꯌꯣꯟꯅꯗ꯭ꯔꯦ ꯑꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯣꯏꯅ ꯃꯤꯡ ꯑꯇꯣꯞꯄ ꯏꯁꯂꯥꯃꯥꯕꯥꯗ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯏꯁꯂꯥꯃꯥꯕꯥꯗꯁꯦ ꯍꯥꯟꯅꯒꯤ ꯔꯦꯚꯦꯅ꯭ꯌꯨ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯊꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯥꯟꯅꯗꯩ ꯂꯩꯔꯛꯄ꯭ꯔꯣ ꯍꯥꯟꯅꯗꯩ ꯂꯩꯔꯛꯄ ꯑꯣ ꯑꯗꯨ ꯕꯦꯀꯔꯤ ꯀꯣꯜꯂꯒ ꯃꯣꯏ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠꯇꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠꯁꯤꯅꯕꯨ ꯉꯁꯥꯏꯒꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯨꯝꯃꯛꯄ ꯗꯥꯏꯚꯔꯁꯤꯡ ꯍꯣꯏ ꯍꯣꯏ ꯀꯣ ꯆꯥꯛꯆꯥꯕ ꯍꯩꯖꯥꯕꯁꯦ ꯑꯁꯤꯒ ꯗꯨꯀꯥꯟꯁꯦ ꯍꯥꯟꯅ ꯑꯃꯈꯛꯇꯪ ꯍꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯍꯧꯔꯝꯕꯁꯤꯒ ꯉꯁꯥꯏꯒꯤ ꯑꯁꯤꯒ ꯅꯧꯅ ꯃꯥꯔꯀꯦꯠ ꯑꯃ ꯂꯤꯡꯉꯛꯇꯧꯔꯤꯕꯅꯤꯅ ꯀꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯅꯁꯤꯒꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯥꯔꯀꯦꯠ ꯍꯥꯏꯔꯗꯤ ꯃꯩꯇꯩ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯖꯥꯠ ꯑꯃꯇꯒꯤ ꯑꯣꯏꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡꯗꯣ ꯍꯦꯛ ꯊꯣꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯈꯪꯉꯣꯏꯗꯕ ꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤꯗ ꯂꯣꯏ ꯀꯣꯟꯈ꯭ꯔꯦ ꯃꯩꯇꯩꯁꯤꯡꯁꯨ ꯀꯣꯟꯕꯨꯗꯤ ꯀꯣꯜꯂꯤ ꯑꯗꯨꯁꯨ ꯀꯣꯜꯂꯁꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯗꯤ ꯃꯌꯥꯡꯁꯤꯡꯁꯨ ꯃꯩꯇꯩ ꯍꯥꯏꯕꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯒꯁꯦ ꯈꯤꯇꯪ ꯑꯅꯤꯁꯤꯒ ꯈꯦꯠꯅꯕ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯅꯠꯇꯅ ꯑꯅꯝꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯌꯥꯎꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯤ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯆꯠꯈꯤꯕꯅꯦ ꯑꯁ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯑꯗꯣ ꯑꯃꯨꯛꯇ ꯁꯨꯝ ꯃꯊꯪ ꯆꯠꯆꯔꯨꯒꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜꯂꯣ ꯅꯠꯇꯦꯕ ꯁꯤꯒꯤ ꯍꯣꯇꯦꯜꯁꯤꯁꯨ ꯃꯩꯇꯩꯅꯤ ꯑꯥꯔ ꯀꯦ ꯍꯣꯏꯒꯤ ꯏꯅꯥꯎ ꯑꯦꯝ ꯀꯦꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯃꯅꯤꯀꯥꯟꯇ ꯃꯥ ꯀꯩꯅꯣꯁꯤꯡ ꯆꯤꯜꯂꯤ ꯁꯤꯅꯤ ꯃꯩꯇꯩ ꯍꯣꯇꯦꯜꯁꯤꯡ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯌꯥम नुंगाइरिसे मैतै ओइबिरब्रो मानी मानी मैतैनिया सोमना उते लेपिउ ना सत्य कुकी मानने गासे मैतै नुपि मचासिंग दुकान दगासे अखोइगी मैतै लेकाइ दौना अदुम उरे लेइसदा सिदा पु सिंगा होटल पु ओइसे मिजो सिंगना कोई इकाइ खुमदबो ओइना नुपा सिंगदा इथक थोंबा कनो सिंगदा पु ओइना हाइबनी अदो पु सिंगा सिना मैतै गिनी पु सिंगा होटल हाइदना तौरगा अमा होटल अमा लेरी मणिपुरी मार्केट हाइना ओजा मैतै ओइबिरब्रा मैतै रो ओजा सुम कनो तौजगे को ओजागी होटल निना हानदि ओजा मिंग करी कौबिगा आइगी नन्ने को कॉल न कयुम नो कोइजम ननी कुबा तेलिसिबा गिरा दुम आइगी जुमदी रामपुर गिया बाम रामपुर गिया अदा सिदा थोपिरा होटल तौबिरिदा सी कनो रो इसागी बिल्डिंग लो नत भारादी मैतै गिरो मयांगी ओ होटल की पोसिसी मैतै की मणिपुर की लान लाखरबा मतुंगा खरा हंदबरो खरा हंदैबा ओ मिजोजिंग अदु हुजिक सु अदुम चंगी नत्रो ओ फै ओजा ओ नुंगाइजे आई सुमाइना सुम खरा हंगा सुम कनो तौजरी यूट्यूब आई थागचरीबा ओ ओजा सिदा सु होटल अम ले सिना करी ममिंग कौरीबा होटल ममिंग दि थादे सिदि कलाइदा प्रतिमा होटल लेना सोमदा ओ मथक्ता उद्रे प्रतिमा मणिपुरी होटल राइस रोटी अदो मणिपुरी मार्केट आइना थारे ओ आई उद्रे आई कनो प्रतिमा मणिपुरी होटल की प्रतिमा लेरे सिदा प्रतिमा न मचा नुपी ममिया संध्या रानिया दीपक की मनाव नुपी है दिया हेक थंगलाबदा हाइमन उनगरेदा
ai udriba ne nang bo Putra Puden ai ugre ba nang ai bundara musatte Chatro Kui ring ngasi ngarang i wan ti ne kai no ne ai na Putra Handak ki wan ti ne ai hana dai jo ai kuire le ai is the 21 years le Banta oi Nang mi ibe ma kai ko ba Sandhyara oh je hai gara Oh di pokki marang no pi Oh Nang i jo hotel Sandhyara ni si khang hoi khang di ne Ko chak nung mi jo ga chu chang ko ba hana dai di khara ta bro tai dum lei kin adum chang e ba phai nungai không em mà Chizu Subas Hotel lai jo Diki ibe ma Sandhyara ni hoji hotel no na si lai ra si Subas Hotel hai jo Maitai gi hotel ni si gi jo Maitai hotel ngakta ibe ma mala ibe ma sum wari sa wai ko ming bau di hang bai na Subas Hotel gi ibe ma ni phi ju yo li na si dia phi di na swai gi khusani mani imphal gi na te Manipur sabro si jo Oh Iting gidi kayum ningon no kay day no Ay din mo magnon. kali khun gya Sandam lakay di. sonai sanam le kay gya bo yum pal kalai da sida sildu bia Bam Telisiba. O Bam Telisiba aina ta ai Manipuri market hai ji khar le ga ti mukhi do mal hai di uji Islamabad hai ga kuisil le ga kano thai ba O hotel imau no piro kay no ji ki do Isen nu pia Ibe ma kay no ne sak ti au to ulum mudana Yen thong ye ba Noi Cachar da jun pi ne ga yen thong ye ga na ga taw ba Phale ne mi ngau ta hayu na Ha Ranjita Phale bi yum pandri bo Higher secondary tam me ba Cachar le ba ta ju ka no mai te ne pi ne yen thong ye ga ji nungai Ni ka su kai din na Ka su kai da de profession ni na Hotel da customer ba yai nong ma cha ma la ke nungai sini ado ngasi ji kano da sigi hotel ji da loisil lage Subas hotel je Subas ai sin na kaino ipuru wi mingla isani pa ge o sida loisin jarage aina Telisiba da laksaraga maru oina Manipuri market Telisiba moina Islamabad haraga bracket ta kosil laga Bam Telisiba da laksaba si sidais da nungdang gi pungsu tarung makai tasil ka dore ai sidais da loisin jarage Subas hotel sidais da insang manam nungsi basu nami ibe ma anna akoi gi ibe ma kai mi nge ji to Ranjita na yen thong ye ye Asi kun ginya ba. Telisiba ga do Pan ba sandam lakay da. sanam kai da Ay pan ba na law ba. ado akoi gi yam thongna phabi maitai nupi ani gi hotel da ai ngasi Telisiba da laksabasi ai losinjage ado mahok aina tawrakna Telisiba da leriba maitai sing amadi akoi gi kari baga ga inak nang na reko baga hariba akoi gi silchar aizol lambi da akoi gi Mizoram gi border yoksalamdai Lilapur leraga dum leigre ne ko aduna yoksalamdai da leriba Manipuri market amadi Bam Telisiba saktak chabasi mafam sida losinjage mahok sagum tabiriba yengbiriba kwai gi mafam da sanathongi manendra konsamna mahok sagum noluk chari